ngase yo phone ki ba tongan tongan ba manipuri si phone sing dagi amasum thoki ba thodo wa thok sing dagi maru oi bi pau sing khong ga saraga manipur top channel gi mai ke digi myam na thamjagi ahan bada sanalai ba poksi de phone ma maru ba pawma modi amit shah na sing ba kaya ga loina na Draupadi Murmu president gi mirep se pisin kre manipur gi mp amagi board ki belu 17 mla amagi na 19 oi BJP na lusing ba National Democratic Alliance NDA gi president gi mirep oina puthokliba Draupadi Murmu gi mirep sing asi leba sigi Prime Minister Narendra Modi, Home Minister Amit Shah, Defense Minister Rajnath, BJP gi National President JP Nada, BJP na lenga ko state singi minister singa masum masak nairaba mioi kaya marum ga loinana Parliament House ta laktuna mirep se pisinkre mathang thagi taraga nipana pangthokkodari peleba sigi president gi mikhala sida opposition gi maike digi veterans politician Jaswant Sinha mirep oina puthokli maki mirep se thasi gi kunga treta opposition gi masak nairaba mioi kya ga loinana pisin ga tori NDA gi president gi mirep oiriba Draupadi Murmu gi ahanba proposer Prime Minister Narendra Modi noikhi masigi sumathakta senior unions minister Rajnath Amit Shah amasung BJP national president JP Nadasu nomination paper da signatory ori agency ki paw matung ina NDA gi mirep Draupadi Murmu na mirep se pisindringa gi mamangda Sonia Gandhi, Mamta Banerjee amasung Sharad Pawar singba opposition gi masak nairaba lusing bisingda telephone tawduna maku sogat pina bai chaki Draupadi Murmu kumja English ngani amasum English ngani ga mari da BJP amasum BJP ga apun balenga matamda Orissa government ki minister oirami ma santhen haina khangnaba tribal folk ki mioni Orissa gi Rairangpur assembly constituency da kumja English ngani amasum English ngani ga mari da BJP gi ticket mai pak tuna MLA oiraki ma asi Jharkhand gi khwaidagi ihan hanba nupi governor oina kumja English ngani ga taraga manga gi me tha da thawak pai bauki masagi sai humfuga mari rom surabi Murmu ma ka naknaba singna national politics yawi haiba khanglakide ma Orissa gi horaklaga laibasi gi ahanba tribal lusingba ma oina governor oikiba misangni masigi sumathakta ma governor oibigi matam sai taruk mapung fana thabak pukhi mirep se pisinba lakpada Prime Minister Narendra Modi na haki Draupadi Murmu laibasi gi khwaidagi sawba president oigani haina thajai Maki punsi da kunai gidam kathoki ba amasum lairaba miyam gidam da tawkiba thabak mayam adu aikhoi punamangna ikai khumna famthui maki mirep se pisin bagi khongset aduna Manipur gi minister nongthombam beren Nagaland gi minister Nephew Ryok Meghalaya gi minister Konat Sangma Saryakhi mirep se gi propose tawbada Manipur gi minister nongthombam beren syakhi president gi mikalasi state amaga gi MLA singama sum MP singi board ki belu manade akakna basai amata laikiba state adugi migi masing masum state assembly adugi sit masing yenglaga MLA amamam gi board value lepi mata wasumna MP singi board ki value su mikok thibigi masinga MP sit masinga yengnaraga lepi president gi mikhalasta Manipur gi oina board thadapam oigadoribasi state assembly gi holdani Manipur gi hauji MP lairi makoi adudi inner Manipur Parliamentary Constituency ki MP su oiriba Housing na Union Minister Dr. R.K. Ranjan Outer Manipur Parliamentary Constituency ki MP Lorho S. Foze Rajya Sabha ki MP Maharaja Laisema Sanajava Nominee MC Eric Omsu MP oiri Nominee MP di President Mikhal ki Electoral College ta yaudi Pausina makhatana state asigi MP amagi board ki belu 17 pani aduga MLA amagi na subnagi 10 pani puna MP ahumgi board ki share lisingani ga samagat kunga mari amasum MLA humpu asigi apunba board ki share si lisinga ma subnagi marfuni hauju phawbi goina di kana na NDA gi mirepta board pi gani amasum opposition da board pi gadagi haiba sapsana khangmangamdri atopa pawamadana Manipur gi oina sahi sida dengi gi case taragatre thenaki amalaikidre Salibasai asigi oina haujuk phawbra Manipur dengue gi positive case puna tarakatra thengnare masigi manungda Tengnopal district ki manung sanba border town Moredagi sahi nauriba angama laina asina maram oiduna sikre hiram asigi matangna Manipur lenga ki health director ki state malaria officer gi phambu report ki matungni state asigi haujuk phawbra dengue gi case Imphal West district gi taret Imphal East gi ohum Kangpokpi gi ohum Bisnupur gi ama Tengnopal gi ama masuk Kaksing district gi ama thengnare Amaram the state asida say sigi oina Japanese encephalitis JE gi case ahumdagi hena thengladri laina asina maram oira state asida haujuk phawbada mi yama ta sikidri
Medeliagi oinasu Chuchuchampur amasum Kangpokpi districtigi imported case yaun apunba case 7/8 romdagi hena thengnadri. Merelia case thengnari bu Chuchuchampur district ki mafam singadugi manungda singar amasum moko na singba mafam singyauri. Loinana Kangpokpi district ki Mezorang ngamkhai manaki mafam khara da sulaina si sandorokpa thengnari. Ngamkhai gi mafam singda thengnari bu case singa sidi imported case haibadi atopa state amadi lebak singda satluraga halakpada loinarakpa ayamani. Hauju phabi goina laina asi Manipur gi atopa district taraga marida positive case amata thengnadri hainasu pausna phungdorakli. Atopa pau madana police na fogat kiba har lainga kamari lainade. Manipur police ki kangbu amana sangai kote ki fakiba har singadu Manipur lainga ka karigumba hiram amatada mari lainade haina agriculture minister TS Bishorjina phungdokre. Ngarang fawbda urea bag lising kunga mga kasamapan ga yang kaya mapalom yenthokre hari. Law College oinam Bharatiya Janata Party Manipur Pradesh ki State Training Department sindu numit uhumni sumna sathagadaba residential training program hawdokpugi thoramda minister na makhatana hai. Lengang na lamdam asigi lamui singi damang urea phangangani haina lauthokibagi matungina phanganba hore. Adubu masi hana patahe utlaga pirambadu ki mutta ta sengna lofam singna satuna verification tawraga hakthengna phangana bo honabani. Mangna hai kanagumba kharana social media da aranba pawke sanokpa si lebak thibani ta sengna khangna una haiba oirabadi kari sukaidi maduna taduna panghai da haijina simak ta sengna lebak thibani amaramda pawsi esina phang pawge matungina di Manipur gi oina kharif lawro ki oina ministry na piba Manipur gi urea gi allocation asi metric ton lising kungani thoini masigi manungda hausi pukai da urea bag lamaga lising kunthraga mathoiga songa kunga terelom ngarang phawda laidi Manipur gi singpham thokpa allocation metric ton lising kungani thoigi manungda hausi phawda factory digi metric ton lising taruka supnagi songa ga kunthraga mariga point taruk rom singthokre hausi phawda Pre-Kharif ki matamda district sing da piyauna puna bag lising kunga mangaga samapanga yangkhiga mapalom yenthokre state asigi singsilakadori bahar singadu lambi thongi phibam pharabadi lakliba August tha phawgi manungda loina singsinana department na panam thamlaga singsilli haina pausna makhatari pausna Manipur yoina tampaki lamdam law unaba yaba lamasi hectare lakh 1.06 romni masigi manungda MOBC DNER gi makhada organic farming to tampaki lofom hectare lising taruk lom amasum singi lofom hectare lising mga songa ro masidadi urea gi mathau tadrabani hausu urea leptana singsin bagi thabak tawri state asida lakliba urea sing asidi Brahmaputra Valley Fertilizer Corporation Limited gi singlakli bani haina su pausna phungdorakli atopa pawmana rape case ta zaban hungdu yadaba miyoi hatkre police Maki masunupi rape case ta 21 adugi mayokta piba maki zabana do hungdu yadabagi damak masagi sa yangkhi mga surabanu fa ma khatrena Uttar Pradesh police na ngasi phongdokre state asigi Mirganja police station gi makhada leba mafam amada ngang thawdo do thokibani Laumi amoiba nupa duna maki masa nupa ni galoina na hidak langthak sing laina basatpada rape accused Surjapal gi imungi miyoi marina lambida makhoibu khamki Mahendra Rahul Ram Sarap amasum Bhagawan Das na nongmai sing puraki amasum miyedu da maki zaban hongdo kian ki maduda mahang yakidi haina miyedu gi masa nupa na thangalaki bu wakat ladu parladuna Superintendent of Police Rural Rajkumar Agarwal na haki marai kya ye narakhi amasum miyedu gi masa nupa ni gi manungdagi amana khamdokna ba hona rubda maki Surjapal gi miyoi sing aduna fudaki Masano passing adu mateng laununaba mayum da senki matamdu da miyoi mari iduna mapadu phuruba hatki haina sumangna haiki atopa paw madana angang rep tawkiba hatkiba miyoi gi sibigi sairak Supreme Court na sakotkre masagi sai taret makhai da ngai ribi haksang amasum wakhal soinai ribi amabu phaba rep tawba amasum hatpagi conviction piraba miyoi mada piba sibigi saira dung si Supreme Court na sakotkre amasum crime adu tamthiba amasum miyoi bigi masaknataba amani haikre AM Khan Bilkar Dinesh Maheshwari amasum City Rebi Kumar hariba Justice Singh asigi bench amana convict Manoj Pratap Singh arapi CBG serado confirm toki amasum Rajasthan High Court na order singnaba maki appeal toki Supreme Court bench adun haki case asida convict asina sathakiba tamthiba lisa singh adu mapa leitre amasum miyoiba mana
ꯍꯧꯅꯗꯕ ꯃꯁꯛ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯟꯊꯕ ꯑꯇꯣꯞꯄ ꯆꯩꯔꯥꯛ ꯑꯃꯗ ꯑꯣꯟꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯣꯔꯠ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯣꯐꯦꯟꯗꯔ ꯑꯗꯨꯒꯤ ꯅꯦꯆꯔꯦꯜ ꯂꯥꯏꯐ ꯄꯨꯝꯕꯗꯨ ꯔꯤꯃꯤꯁꯟ ꯑꯃꯠꯇ ꯄꯤꯗꯅ ꯖꯦꯜꯗ ꯊꯝꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯝ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯆꯨꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯑꯗꯨꯗ ꯆꯨꯝꯊꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯣꯔꯠ ꯑꯗꯨꯅ ꯍꯥꯏꯈꯤ ꯔꯥꯖꯁꯊꯥꯟ ꯍꯥꯏ ꯀꯣꯔꯠꯀꯤ ꯃꯦ 18 ꯏꯪ 2015ꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯁꯤꯡꯅꯗꯨꯅ ꯃꯅꯣꯖ ꯄ꯭ꯔꯇꯥꯞ ꯁꯤꯡꯍꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯑꯄꯤꯜ ꯀꯛꯊꯈꯤ ꯃꯦ 18 ꯏꯪ 2015ꯗ ꯖꯣꯙꯄꯨꯔꯗ ꯂꯩꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯖꯨꯗꯤꯀꯦꯆꯔ ꯐꯣꯔ ꯔꯥꯖꯁꯊꯥꯅ 28/09/2013ꯒꯤ ꯀꯟꯚꯤꯛꯁꯟꯒꯤ ꯖꯖꯃꯦꯟ ꯑꯃꯁꯨꯡ ꯀꯣꯔꯠ ꯑꯣꯐ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯀꯣꯁꯦꯁꯅ 1/10/2013ꯗ ꯄꯥꯁ ꯇꯧꯈꯤꯕ ꯁꯦꯟꯇꯦꯟꯁꯤꯡ ꯑꯣꯔꯗꯔ ꯑꯗꯨ ꯆꯦꯠꯁꯤꯟꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯅꯤꯡꯊꯧꯖꯝ ꯒꯣꯖꯦꯟꯗ꯭ꯔꯣ ꯆꯍꯤ 94ꯒꯤ ꯇꯦꯔꯥꯁꯥꯐꯝ ꯂꯩꯔꯛ ꯅꯣꯡꯃꯥꯏꯊꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 3:15 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯅ ꯕꯣꯝ ꯑꯗꯨ ꯗꯥꯏꯔꯦꯛꯇꯔꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯄꯣꯈꯥꯏꯍꯜꯂꯝꯕꯅꯤ ꯕꯣꯝ ꯑꯗꯨ ꯃꯩꯅ ꯁꯨꯔꯒ ꯄꯣꯈꯥꯏꯕ ꯃꯈꯜꯒꯤ ꯑꯣꯏꯒꯅꯤ ꯊꯧꯗꯣꯛꯇꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯊꯧꯗꯣꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯁꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯌꯦꯠꯅꯕ ꯂꯩꯔꯤꯕ ꯕꯣर्डर पिलर 80-81ꯗ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯍꯧꯔꯤ ꯕꯣर्डरꯒꯤ ꯐꯦꯟꯁꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯪꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯂꯦꯞꯈꯤꯕꯅꯤ 2017ꯗ BJPꯒꯤ ꯒꯚꯔꯟꯃꯦꯟꯠ ꯂꯥꯛꯄꯗꯒꯤ border fencing ꯈꯨꯗꯛꯇ ꯑꯃꯨꯛ ꯍꯧꯔꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯌꯥꯗꯕꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ border fencing ꯑꯗꯨ BJPꯒꯤ ꯂꯩꯉꯥꯛ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯍꯧꯍꯜꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯔꯦꯁ꯭ꯋꯔ ꯒꯣꯁꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯪꯒ꯭ꯔꯦꯁ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯔꯦꯁ꯭ꯋꯔ ꯒꯣꯁꯃꯤꯅ ꯍꯥꯏꯈꯤ ꯉꯔꯥꯡ MPCCꯒꯤ ꯇꯤꯝ ꯑꯃꯅ ꯃꯣꯔꯦꯒꯤ ꯀꯣꯊꯥꯗ border pillar number 81 ꯌꯦꯡꯁꯤꯟꯈꯤ borderꯒꯤ ꯋꯥꯊꯣꯛ ꯑꯁꯤ BJPꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯥꯛꯂꯤ ꯃꯁꯤꯗ CSOꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ CSO ꯑꯃ ꯑꯣꯏꯔꯤꯕ UCMꯅ borderꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯗ ꯄꯥꯎꯃꯤ ꯑꯃ ꯑꯃꯗꯤ UCMꯒꯤ ꯊꯧꯃꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯀꯟꯗꯦꯝ ꯇꯧꯏ ꯅꯍꯥꯟ ꯑꯁꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯆꯦ ꯑꯃ ꯏꯟꯗꯣ ꯃꯦꯟꯃꯥꯔ border ꯃꯅꯤꯄꯨꯔ ꯁꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯇꯧꯔꯛꯄ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯨꯟꯅ ꯄꯥꯗꯨꯅ ꯅꯩꯅꯔꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯝꯂꯤꯕ border ꯑꯁꯤ ꯉꯥꯛꯅꯕꯒꯤ ꯊꯧꯔꯥꯡ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯎꯗꯦ ꯌꯦꯠꯅꯔꯤꯕꯁꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯨꯕꯨ controversial ꯑꯣꯏꯕ pillar number 81 ꯑꯃꯗꯤ 82 ꯈꯛꯇꯃꯛ ꯄꯜꯂꯤ ꯍꯥꯏꯔꯤꯕ pillar ꯑꯅꯤꯁꯤ ꯄꯜꯂꯒ ꯑꯗꯨꯗ ꯊꯕꯛ ꯂꯦꯞꯍꯜꯂꯒ ꯑꯇꯩꯗꯤ undisputed area ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯊꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ disputed amadi undisputed area haibasi karino yenariba jaga si masing yamkraba mafamni ahanbada lairibasi indo myanmar gi manipur sector da lairiba kilometer sahumga maudraga manga muki asangmani masigi manungda mamangda lairiba kilometer kunthraga manga rom asidi yenabani haiduna atai mifam kyada amadi government of india na su khanglaga lairaba jaga ni border pillar 81 amadi 80 gidi kilometer ama ani gi yamna tinba jaga gi wegani ahanbada Tubai Molsang area border pillar 64-68, Howland Pai area border pillar number 75-73, Tamumori area border pillar number 75-79, Kwakta Wakshu area border pillar number 80-83 Amadi, Sarokhuno area border pillar number 88-95, Hariba Zaga Singasi dispute area ne haina thingnai. Yenaribasi border pillar 80-81 ne haribasi aran buafni. मसी मियाम द उत्साबनी UCM ना थंबा वाफम द सुगेनारिबा border pillar सिंगी मफम सिंगसी संबल खारिब्रा नत्रगना खाब्रा हाइबदु चेक तौगनि हाइबनी तुइबंग मोलसम एरिया द गेनारिबा सी मारु ओइना border area dispute की हौरफम मसी मारु ओइना यांगुन द तौनखिबा इंडो बर्मा बाउंड्री एग्रीमेंट की लाखिबनी येनारिबा सी की मतंगना हौजी एक्सटर्नल अफेयर्स की यूनियन मिनिस्टर ऑफ स्टेट डॉक्टर RK रंजना महाना editor oiduna fonglamba regional integration volumes number 13 September 1932 da fongbada map ka yektuna manipur gi lam chauna mangle haibasu mangna fonglamba lairik tu yauri
border number 64 dagi 68 fawbad lam mangli Manipur gi lam oifam thokpani haiduna lairik phungduna tawrom libasi miyamda utsai bakas manare masagi popularity talaga MP oibra haibadu hangjaningi haujik mangna external affairs ki union minister oirabani border gi wafam asi India ga Myanmar ga tawnaga doribani Manipur government maduda tholaklibasinda marik sumba inquiry tawraga madugi inquiry report adu India government ta piraba matungda Myanmar government ta adu sangtainaga dabani haiba khangi border fencing Congress government ki matamda miyam ga irang horakpadagi lepkhibani 2017 da BJP ki government lakpadagi border fencing kudakta amuk hauro haina hokibani external affairs ki union minister of state RK Ranjan masamangna lana hakibadu dissolve tawre haina miyamda asingbudu phongdo phomthoi ma masamangna Mandalay da satpa matamna Manipur gi boundary gi line da satli masina takpadi haujik phawbad border gi yenariba jaga sing asi settle tawde sumna tangi border pillar 8081 khak tawraga yaroi border area ani sikhakta natana ata yenariba asi namsinduna ngaki issue loina bo hotna batawano tamu Holland Fai gi jagada taunariba si miyamna khangnaribani Tamil Mandir gi da hek thangnabada yungba pillar amalai yungliba pillar sing adu amata manade triangular oidaba pillar ama yungshili Manipur 2017 gi April 3 da BJP government laklaba matamna secretary home na iba letter ama sulaikre letter adu da enforcement tawre haina ikhibani government iriba letter du da Holland Fau area khopsile haibidigi pakhum di lakrabra masina tragadi mangkiba lamsing aduma mangkhrakasunu haibigi wakhalon mali boundary pillar number 8081 dang yena bani haina palibasi government asina miyamna utsai bani ngarang setunu yengsuluba matamda border pillar 8081 asigi border fencing khabigi ayama saruk loislhaure pillar 81 yogudaba du meter sahumrom tamak ngai haure madugisu thabak sathagauri subsidiary pillar ahum khak ngai haure thabak lephogduri sithi ikhibadugi reply laktabagi ra khangde han spausna makhatana su phongdorakli atopatien mapawamana ABCD sengna haiba thokte haibagi chahi mari da ngai riba anga ama phubagi maralda tuition uja phakhre chahi mari da ngai riba anga ama English alphabet sing sumna haiba thokte haibagi da ma ki ozana phuri haina wakalakwadagi oza du ngasi police na phakhre thaudo do hokiba leba pupunumita Paluruti da thokibane amadi nupa masa aduna tuition digi halakpaga khangaudana masangamlatabadagi khangnarakpane mak manak nakpo hospital amada pukhatki masum yengsinbada angang adugi makhongna phubgi da khong kya lerami angang aduno haidoropagi matungina maki tuition ozana ABC sumna haiba ngamdi habigi leina kalakhi hairi angang adugi wapam adu taraba matungna mama mapana manak nakpada police station na wakatpadagi oza adu phakibane so hairi Makasa tharakpoina huyelan pawda phongma topa maruiba pawkhrana Deputy Commissioner Imphal West ki eviction order High Court ta singnarakle logi pangthok phomthokpa thabak sing pangthoktrabadi miyoi mangabu eviction tawduna bo High Court na khankhre petitioner mangana Commissioner Revenue da High eviction order thoktinga gi mamangda DC na sokos notice pi khibalaiti logi matungina atopa pambai natragana compensation pidrabadi makhoibu eviction tawbigi right laiti Manipur lenga ki Imphal West District ki Deputy Commissioner TS Kiran Kumar na tha sigi taraga mari da thokiba order amagi matungina National Highway State Highway Inter District Road yauna atoppa lambi na singba amasum district asigi manungda lairiba turel mapan singda laiba structure punama tha sigi kungo humdagi nungthul pungom phawgi manungda law thokadabani haina khangan khibaga loinana district asigi manungda madi lainaba authority gi ayabi yauduna non agricultural activity singi dama on thokraba agricultural land punama kusu hariba tha sigi kungo humdagi nungthul pungom phawgi manungda hanagi agricultural land gi phibamda hanjin hangadabani haina khangan khiba wafum gi mayokta tongan tungan miyoi marina High Court of Manipur order asimak challenge torakpatagi kona lokhatuna khanaraba matungda Deputy Commissioner Imphal West ki order asibu singnarariba miyoi mangabu mathau taba logi thabak thoram sing pangthoktrabadi eviction tawroidabani haina khankhre Imphal West ki Deputy Commissioner na thokiba order asibu singnarakriba petitioner sing aduna namairakpom thoiba masu maka loinaba miyoi marini makoi mangagi apunba petition adu Commissioner Revenue Imphal West ki Deputy Commissioner amasum Settlements and Lands Records Manipur gi Director bu respondent sing ohelaga makoi gi mathakta file torakibani apunba petitioner mangagi civil writ petition adugi number na
for 58 of 2022 ni matter as hausi High Court of Manipur na summer vacation ki suti lairabasu Imphal West ki deputy commissioner na akaknaba numit ki pungpham piraduna thokiba order asina maram oiraduna matter as ko na laukhatuna khanabinaba petitioner manga gi maiked lepkiba council na chief justice ta haijabada ayaba pirakpadigi ngarang justice andem bimol gi special bench amana laukhatuna khanakhibani kona matter as lokalakpada petitioner manga gi maiked council el Shyam na lepki aduga lenga ki official respondent ahungi makidana government advocate RK Umakant na lepki party animaki council singna yanabaga loinana petitioner sigi mohut sinduna lepliba council na aknaba player torakpana maramoiraduna ngarama petition si lokalaga khanaraba matungda motion exam takta corner respondent ahumda direction sing piraba matungda dispose toki bench asina ngarang pikiba puna lamai mari panu order da phongdokiba wafam singi manungda civil writ petition asimak deputy commissioner Imphal West na ngarang nungthil pung hum phawgi manungda district asigi national highway state highway inter district road amasum atoppa lambi sing yauna torel torbal sing leiriba patada encroacher singda makoi gi structure punamak lauthokna ba khangalakibani aduga mari lenaba authority gi ayaba yaudna non agricultural activity singidamak on thokraba agricultural land punamakusu ngarang gi nungthil pung ohum phawgi manungda hana gi agricultural land gi original position singda lehengadabani haina khangalakoi gi mayokta petition asi file torakpani hai aduga deputy commissioner gi order asimak Manipur Conservation of Peatlands and Wetlands Act 2014 amasu Manipur Public Premises Eviction of Unauthorized Occupations Act 1978 na piba mari lenaba provision singi power sejinaduna thokpani haibisini loinana court ki order sida makhatana pallibana case asigi petitioner singasi balance number 78 ngairangum gi CS dark number 3141901 na Konsiliba pata number 1276 anabagi makhada leba yum singi mapu amasu pata dar sing ni haibisini aduga makoina mapum asida hokibisai humfugani thu rongi mamangdagi lerakle haibisini makasa tarak poina to papawmana MLA gi matamda haulambe school gi staff oja sing MLA amagi matamda lokthok pabu high court na mawa lokidre kumza English sing ani ga taraga ni thoido Khorai Assembly constituency MLA oiramba miyoema gi matamda Imphal East district ki singkai singi residential school gi dama appointment pi duna loramba teaching amus non teaching staff sing bu kumza English sing ani ga kunga mathoida ACSC gi MLA atopa miyoema na oiraklaba matamda lauthokpagi order mari lenaba authority na tholakpagi mayokta High Court of Manipur challenge tarakpadagi kona teaching amus non teaching staff sing adu bu lauthokpagi order adu cause tauduna sanankidre Manipur gi education sector ga mari lainana High Court of Manipur gi singthane oiraba judgment amasung order si tha sigi nipana justice MB Muralinders ki bench na lapthoktuna khangan kibani makoi masa bu singkai singi residential school gi teaching amasung non teaching staff sing oina thabak torakpadagi maram sadana lapthokpire haiduna court wakalakliba petitioner singna Moirang Kampu Sajeptagi Thaunawjam Priyoranjan sei kuntraga mapan apokpa lekhidraba TH High School Khorai Sajor Laikai digi Yaithengbam Ganja Sanu sei nifugamathu apokbo wai khamba Faknungdagi Khundongbam Nava sei nifugomde apokpa lekhidraba KS Kora Khorai Singangbam Laikai digi Asangbam Amusana Sanu sei nifugomde apokpa lekhidraba Etumbi Maitei Khorai Sajor Laikai digi Khetremayu Premchandra Maitei sei kuntraga mapan apokpa KS Hais Ito Thaudem Kiran Bara sahi kuntraga mapan apokpa TI Syama amasum Faknungdagi Laurembam Asanan sai nifugamatu apokpa L Khomaini petitioner tarena file taroklibu writ petition civil number 178 of 2021 asigi respondent singi principal secretary commissioner secretary education S loisang asigi director amasum district board of education SSA Imphal East ki DC chairman petitioner singna court work alaglibana makoibu September 19 English singani ga taragani thoida matamadura laikiba ad hoc committee gi chairperson na singkai singi residential school gi teaching amasu non teaching staff sing oina appointment pikibani makoibu appointment pikiba ad hoc committee adu matamadura laikiba Khorai AC gi MLA na share lokiba ga loinana hairiba ad hoc committee adu bu sembada su matamadu gi district board of education SSA gi deputy commissioner chairman approve tawkhibani habisini adubu
इखंग खंगौदना जनवरी 18 ꯏꯪ 2018 पिटिशनरसिंग असिदा सोकोस नोटिस अममम पिरक्तुना मखोइबु जनवरी 30 ꯏꯪ 2018 मरि लेनबा मखोइगी थबकसिंगी से चांगसिंग लोइनना डिस्ट्रिक्ट बोर्ड ऑफ एजुकेशन SSA गी डिप्यूटी कमिश्नर चेयरमैन गी ऑफिस ता लाकनबा खंगलखि नोटिस असिगी मतुंगिना पिटिशनरसिंग मखोइगी से चांगसिंग लोइनना मरि लेनबा अथॉरिटी असिगी मनाक्ता सटखि अदुगा नुमित सिमक्तदा मखोइबु स्कूल असिगी टीचिंग अमसुम नन टीचिंग स्टाफ सिंग ओइना पिखिबा अपॉइंटमेंट अदु कैंसिल तौरदुना खुदक्तगी मखोइना पुरगलिबा थबकसिंग अदुदे मखाताना एंगेज तौदरे हाइना खंगलखि हाइदि हेनसु पाउसना मखाताना फोंदोरक्ली हौजिक ओइनादि मैम पाउस मतांग असा लुसिनजरगे अमसुम मैम पुना अनौबा अपडेट ngamiनसी एंड थैंक यू